Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Kendra Minority Affairs Rajya Mantri John Barlana ngasi yu Kangpokpi Jilagi mafam kayada PMJVK gi makada paikatpa project kaya yingsinkre. BJP National President JP Nadda numit nini gi kongsata hayeng Imphal da thunglaragani. Nagaland da lam kudingmakta sakwat hanabagidamak santi thamnaba Uparashtrapati M. Venkaiah Naidu na appeal tawri amasung Indian Air Force na ngasi masi lingkat kibagi marfumapan suba kumon palan tawri. सरकार की फैसिलिटी सिंह दा सही तरह निपान की मथक की मियोई सिंह दा कोविड-19 की वैक्सीन लेम न कापगी कैंपेन लेवाक्सन में थुंगबदा चथरिबना नहा ओइरिबि सिंह न वैक्सीन असि कापथोकनबा अमदि अतै मियोई सिंह वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीब लेरिबना मियामना सेक्सिन बवाटपगी थवंग सिंह तोकपिदुना यारिबा मखै युमदगी चथोक्तना लेबियु तंगाइफदना चथोक्लबदि फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदि खुचा तोइना हमदोक्तुना तरुतनाना थंबियु कोविड कमरी लेनबा ई पाउ सिंह अमदि मतेंगी दमक National Helpline Number Singna 011-2397-8046 amasung 1075 ni aduga Rajya ki Helpline Number na 03852411-668 amasung 180034538118 ni Hauzik mapungoiba pau Manipur Khongsat leiriba Kendra ki Minority Affairs Rajya Mantri John Barlana ngasi yu Kangpokpi Jila gi mafam kayada chatuna प्रधानमंत्री जन विकास कार्यक्रम PMJVK की मखादा पाइखटपा प्रोजेक्ट कया यंगसिनख्रे मंत्रीना साइतुगम फाजुल अमसुंग कांगपोकपिदा सारिबा सद्भावना मानदब सिंह यंगसिनकी मदुगी तुंगदा महाक सेनापति डिस्ट्रिक्ट हेडक्वार्टर्स ता चतखरे मफम अदुदा महाकना डिस्ट्रिक्ट हेडक्वार्टर्स ता सागलिबा मॉडल रेसिडेंशियल स्कूल वर्किंग वुमेन हॉस्टल अमसुंग सद्भावना मानदब यंगसिनगनी राज्य मंत्रीना हयेंग अयु उख्रुल जिला की संसद ता चतुना साबा लोइरबा संसद High School Building, Hauzik Sagaliba Residential School, Sangsak Amasung, Residential School as Sagaliba Pamung Chamaleba, Hostel Yangsingani. Mahag Matam Panglabadi, World War II Memorial de Susatkani. Madugitung Damha Ukrul District, Headquarters as Satuna Mapamadu Sagaliba, Sadbabana Mandab Amasung, Patrick College Sagadari Mapam Yangsingani Amasung, Sirui de Susatkani. Rajya Mantri Asita Sigitarada, Daligidamak Imphal Tadukigani. BJP National President JP Nadda numinini ki kongsata hayeng Imphal de thunglaragani makhay nungthil ulogi sai ground da miyamgi mitin amada wangangani mathangi nimittam ha Sri Sri Govindajit Mandir da chatkani amasung madugi tungda Imphal de dolgi office sangagani nungthil dana Palace compound da leba City Convention Center da lam kaya da mai paklaba music sagnaiba music amasung celebrity singa unagani Khwairakpam Somendrabu Loktantra Suraksa Party Manipur gi President hapkre Masigi matangda dola sigi coordinator na cherola mathokre mahakpu dola sigi Manipur gi president hablakpada United Front Manipur nungayo phongdokli Manipur da ngarang numidang phawbada covid vaccine dose lakh 13 lising yang khayumdoi satret marputra mari kapkre masigi manungda ahanba dose ki lakh 12 lising kunma pansambri humphuni thoi amasung anishuba dose ki lakh manga lising kunmari sahum kuntrani thoi yauri Maragasida Rajasida COVID-19 positive oibagi chang dem tharakle amasung naba phabagi changna hengalakle naba phabagi chang sada marputra 3.0 sino ama yaure ngarang phawbada punami lakama lising 13 yankhai naba phakre haukiba pungkun mari da mi chama nifu naba phaki haiba matamasta mi chama 13 nongna positive oirakpadagi rajya gi oina puna positive oiba masing lakama lising kun mathoi chamga Humputra Nipan Sure, Haukiba Punkun Marida Mioyama Lights at Sikibadagi, Hauzik Power the Sikiba Masing, Lissingama, Sanipan Humputra Taruk Yaure, Hauzik Active Guest, Lissingama Satrat Yankanito Lady. Tabiriba Pawasi, Akasbani, Imphal de Guinea. Nagalanda, Lam Kuding Mokta Sakura Nabagidamak Santi Tamnaba Uparashtrapati M. Venkaiah Naiduna, Apil Tauri, Mangna Hai, Saukat Pamasung Nungaya Fanabagidamak Santi Tambatangai Fade, Dimapur Gichumuke de Madaleba, Police Complex Tangarang Video Conferencing Ikutangda, Directorate of Information Technology, Sarkar School Singamasung Mantri Singi Residential Complex Sangabagi, Wangang Bada Uparashtrapati Nahai, Manglum the Sangsingi Hairabadi, Warisanaba, Kananina Bamasung, Warep Lobatai, Miam Ye Pababu Mapungoina Kalaga, Santi Tamnaba Taurang Mai Panbada Tengbang Binaba, Magna Apil Tauki. Nay Delida Amuho Kraba Kendramasung Nagagi Santi Warigi Matangda, Uparashtrapati Nahai. Heg yariba makai atuba matamda warushinama puraklagani haibagi thazaba phongdoki nupa nupi khenaba thamdabagi maroi babu palladuna Sri Naidu na hai nupi haibasi khunai gi saru amani amasung makhoi gi mihut matik chana legadabani amadi chapchana masak khangadabani
Madugi tungda Uparashtrapati na Rajadugi HSLC Lisingani Kunmatwegi Makok Matang Takrabasing Amasung National Teachers Award Amadi Sahitya Culture Amasung Performing Arts da Governors Award Panglabasinga Warishanaki. Kendragi Selthum Mantri Nirmala Sitharaman Hairi Dima Hasau Zila Sakodanaba Kendra Masung Assam Sarkargi Asset Bafirep Lay Dima Hasauda May Megawatt Samakun Putokadaba Lower Kubli Hydroelectric Project Sanabagi Bumi Pujan Pangtoklaba Tungda Mantri Nahai Project Asi Asang Senpam Gisada Humbutra Tadet Kendra na Putokani Lemori Bazada Kulumdo Aduna Assam Sarkar na Putokani Mangnahai May Putok Pahibasi Senmilon Gidamag Idan Taubugumbani Thormaduda Mukhyamantri Himanta Biswas Sarma Nahai Sarkar na Dima Hasau Hiram Kuding Magta Sakona na Muhonagani Lupa ko Lisingani Chani Changada Project Asigi Mapungiba Pandamdi May Megawatt Samakun Putokpa Amasung Dima Hasau Madi Karbi Anglong Jilabu Sakotan Bada Mating Pangba Amasung Tabok Panganabu Honabani Kendragi Selthum Mantrina Hablong Tinialida Lupa Koti Saniyang Kaisangadaba Lenanigi Highway Ama Siena Buzuza Trahun Ki Indian Air Force IAF Nangasi Masi Lingkat Kibagi Marfuma Pansuba Kumon Palantauri Haukibisahi Marfu Henbada Asida IAF Asi Technology da Yumpham Oina Tabak Tauba Amasung Lebagasida Kihalagwa Kudingmak Tengnabangamba Sakti Oide Bharat ki Nongtak Lambu Asoyangam Togandanaba Masigi Achetpa Pirep Lay Amasung Mahusana Thonba Awana Torkumatamda Lebagasigi Miam da Mateng Pangmad Asawu Togdang Lori Numinasiga Mari Ledana Ngasi Gajebata Leba Air Force Station Hidanda Air Force Day Parade Cum Investiture Ceremony Pangtokani Chief of Air Staff Air Chief Marshal Vivek Ram Chowdhury na Parade Adu Review Togani Air Display Masu Pangtokani Numinasida Rashtrapati Ramnath Kovind Pradhan Mantri Narendra Modi Amasung Ngaksel Mantri Rajnath Singh na Yapapauzel Piri Kendragi Mantri Piyush Goyal na Hairi Skill Development Haibasina Sarkargi Scheme Pumnamaki Mapungiba Mayol Oiragani Mangnahai Sarkar na Industrial Textiles Amasung Automobile Parks Singda Resource Hena Pusinna Buhonari Amasung Asiguma Park Kudingmakta Marinaba Skill Development Institution Yagodabani Webinar Mada Wangang Bada Sri Goyal na Hai Lebaksin Batung na Pakaliba National Education Policy na Skill Development Ahen Mabiding Tamli Bharat Pumbada COVID Vaccine Dose Koti Marputra Hum de Hena Kaptun Anauba Pandup Ama Lanthokpa Ngamle Haksel Mantraloy na Hai Hausuk Pabuda Vaccine Dose Koti Marputra Hum de Lak Tarmato Hena Kapkre Ngarang no Makakta da Vaccine Dose Lak Nifumanga Lising Yang Mari Hena Kapki Covishield Vaccine Dose Anima Kaplaba Natraga UK na masak khanglaba vaccine mapungpha na kaplaba bharatagi lakpa miyosing lebaudu da thunglabada tangai padana nimit tarani quarantine tawgadabani habadu tokle haina United Kingdom na lauthokare hariba si ningthokaba nimitagi sanagani ngarang thokiba warolamada UK sarkar na hai lebagadu da thungdringai da nimit tarani gi mamangda red list da leba lebak amada chaluba mi natrabadi Bharat South Africa amasung Turkey yauna lebak ni futare ki miyosing mapalamda chaluba UK masasing halakpagupna lauragani Bharat Leba Britain gi High Commissioner Alex Ellis na hai Covishield natraga UK na masak khanglaba COVID vaccine mapungpha na kaplaba Bharat masasing UK da lakpada October 13 dagidi quarantine tawraroi loshilakpada COVID-19 dagi ngakthoknaba face mask uppa futaruk lapna na leiba kutsa amadi maimi tarutana na thamba haiba asamba thong ahumasi ngangna chatpinaba amukhana ningsingjari aroibada maroiba pau amuk Kendragi Minority Affairs Rajya Mantri John Barlana ngasi ayu Kangpokpi Jilagi mafam kayada PMJVK gi makhada paikhatpa project kaya yengsinkre BJP National President JP Nada numit ninigi khongsata hayeng Imphal la thunglaragani Nagaland da lam khudingmak sakuna nabagidamak santi thamnaba Uparashtrapati M Venkaiah Naidu na appeal tawri amasung Indian Air Force na ngasi masi lingkhatkibagi marfumapan suba kumon palan tawri paulojare